lae thadoi su lai bung ana ayam su like nang khabane haire thadoi ni urabra haire urani hai chume hojikti ure masai ge duna like su mayam na comment to su aina udre adagi keno tawraba network tatlubodo adu na tam gyan men am tadraba aina ngangi do taribra su khangde tadra su khangde duna ikak traction birakwa adu network si yarak taba tawbiganu sitane khalisi thadoi su leire suhel leire yamba leire mi hum khot lei ma le jikyo na di ado mayam sibu ningol sakau pasibu kamain to kige ningol sakau pasibu ngai ki jala hello di sakau bra kamain to yi sakau pasi manipur gi oina di mitai haiba leitre masidi atopa jati amata jati bijat khaida bide ko masidi manipur gi oina kwai degi chauba festival amni hai tare eduna nauba su lae nauba su sakau bo kamain to kige sakau basi nungai ki bro kamai na sakau bogi pau diwali gi pau sakau bogi kamanta wari listen biro istaba aisu taba phangjage mayamgi pawdamdagi haitare ko kawre adum nungai ki haitare hai yamana ko hoi sakau basi koi gi manipur da leiba jati khudimak ki oina di khwaidagi chawo festival ni masidi nungai ta mohan hari nau panu su ko aisu yam nungai mayamgi dom ta hana ta hi sakau basi ichen ni che sing sakau basi mayam hauba hauta chaminaba ko adusu nungai makhalam ne adu nataba adu de hena nungai bam yauri be ngon da ko adu ai mayam do wali lirak ke haitare tamo su mathang di lau hai lakani nauba mathang de ai sakau bu du soida lake ba ton tawro ko han handak ti yaw bungam kidra so mathang de ai soidana lak na honage ibung ai ge abung na ai se pot tharaga mayam dagi foiraga sana amagom mamal naibi ama oinaba thadoi sana kawrasu aigi mahai si hai adu adumaina khanba yade adum mahi chaba haibisi no hekta ngasi chani hayeng chani haiba adumi obi gambana tek mahi su lakhine adu adumaina khanba yade ado chakau boi matang do pawam ta tamo yambagi su chakau gi ai nungai ke na dum hai thadoi ke su sohel gi su naubu gi su chakau da kari kari kamain to ba diwali matam na mayam lagawe ayamna aini haisa amamang da swai yimda yam mangna bane koi ge tumta phuna ba bane ko aduna daw yam yaraga mi amani khaki wari ne aduna mayam loina makti ke shu daw ya da bane ba aduna chakau bagi wari do amta hana tamakho hai tare mayam na chakau ge bese karam mong da kamaina nungai khi nei tabagi ni koi ado ngasi jahang ne ge nei ngairam bane mayam gi nungai bagi pawdam do hana tambira kho aduga ai su paw nei mram ge poi noina tamot thật ai kitang kari haine masado ina ngwai ta nungai wari liget ro nang gunai kan chat poya pte mina yam thina saurasu aina kokchak pi amagum tan hekta kai roba karanda dum taruba ai se karam kan da fadeno sibu hai farakani matam lakini ko sai pu su lai yam bai ni kauri tamo thadoi se lauro dana hai tamo plus thadoi mayamse mi masing su mayamse karai jalo bono hai ai khang libro devika iruni khang de khong da makeup to bi ai suras marang da ko ai punsi jumi kaw roi da ming ni nang na tholam ni do aduna nang thadoi nang nupa koina ra bro ai asna thadoi gi di taibini ko soyal nang kano to ni nang seran turan to ni ado hozik mayamse
soil lae nauba laire suras laire da yambus laire thadoi sana laire thoipu laire ko steps su laire si mayam sing ja amtang haina thumbs up natranga khubi gi do adugi natranga any comment amta emoji amtang sa thajan biro amam khatang ni masing su na ba ko adu ai huji aina sakhobo nung ta nungai di se sunil haida sound is ko ye metric thaki bani amne yam mana bani hai ko okay yam nauba ai kitang saugat ke yabra hai saugat che ke yabra hai ବ୍ୟବହାର hai jara kuni ବ୍ୟବହାର sauge to busi tem khai de ବ୍ୟବହାର bu thau sau de soil la su tang lai ko mi je ina khan bada hujik lai ba mi masing jam mang re ba kam tawre ba do soil ne yam bas lai re thadoi lai re ahum di lai re ko tai di karai cha kharbi sine thoi thoi pu ga kai sai slap dai di masuras marang them kari kari mo lai na ma yam do kai mang khare kado ai hairage ko aina nungai re si maram se mayam yarabo hairage like to ai ngang se tarabo mayam seng tarabo ai hairage aina haide hairaga mu tadrade mu nungai te dana ko du aina hanjan jan hangis aina sakau bu num tam nungai re si maram do yamba lai yamang de hairi ko ado ai hairage haira yarabo hairak pa yarabo ya haibam tang yamba de sang khut thanga sai tong lai gramne soela de mayam ngai de mayam comment kai harak na yare na o yamba sinida ibu ai goi na di chako nu mit goi na di buzari oi jari ma sa khangjare sang saja kre adu jare yamba ko ya sigi thoipu thadoi sana sohel marak mak thoi thang sapagum taw ya do su dum tara sib ko mayam su tum khallaga yengune ningsing bangam bre yong ko chai khuding gi thokpa thodok ne ba khoigi metric ki exam loiba metric ki exam loiba numitta angangsing metric thaba angangsing yam excitement ong loinana harau bugum karigum nungai bugum asidi exam loirabne na koi berlang bagi wakhalda gari kan kan thauba adagi chakobun misna mu kamai tawino khangde gari wakhandagi kamai tawno di khangde ni kudimuk soining budi kana su yawba natiko section na di loi chatna ring tane soida ngam na madu chakobun mitse chai khudingi accident tho kanda chakoba chatpadi khangde halakpadi khangde adagi metric exam loibagum base accident thoga tai ba sigi thodok e chakhobo chalo dus mai halak pura accident thokdana adu pi ma nga ma sai lei re hai ada exam loi tholak puda smai tawdana kari hai ni anga sigi chakhobo se howdring e da ina shorda nijai hai tare ai wakhan sina ko aina oi ni buduna thopani haibudi natte ko aina hainin point se aina tawhon bani kaina haibudi natte aina wakhan si ningjaba haitare sum khanjaba haitare numit ai office chatlei koi chuti ju phangdamne na office chatle ado wakhan jakal chahi kuding gi di asmain tawdana so open ana ye ki pause dum tabane ado handak chahi si thok to oisanu ko handak chahi si am nungai ai faba awa na yaudaba chahi mo oisanu an chakho numit se aina source da itom ta thasa jaba ngaloina na sum nijaba si deisa handak ti masi ana gi pause tadre handak chahi si ai ko de la pa na bobola tung ado chakau numisu su dumai tau aduna mayamna chanaba du facebook sida numidang ai pung 12 baro ka helakan da ina phone sum scroll toro yengambane ko facebook sida ista nasidi chakau bogi kari kari pau ano walai bizan oi aduda mayam chakau ba sanna bagi nungai nungai ba chak samina bagi yadai chatnam adugumba khudiyong thiwa thokpagi thodo wa thokpagi shorna thujal biba chahi ama oire handaki chahi ji sumai tawdana sokna apan na yek yaudaba adugumba chahi moire haina aina yam haraujaki ba haitare ko aduna ujingi du chati bes chahi ji mamang chahi chahi da thokhiba dumaina na yek so open already kai gamba mi lagi simang ba khot pase thokpase thon bi no aina khanjaki budo mapung phare na khan ba haitare adu khalaga yam nungai sai leitaba lairaba sakau ngamdaba adumbangi problem mayam amu sudum mayam amde leiri ko ado adumgi thoktabudu khakki nungai baduni aina mayam dai sai hai gen hai do duga si hai nge da comment sida sida sai sohel lakhre jesu lakhre adagi faruk lai khre thadoina ibong ai muna tari hai re de muk lakchare na besti blog su hai ri adagi thadoi sina namola e hai re bro like number
changla a little bit a little rice tore aduna ne bro sweet dreams guys I slept a little rice a little bit and a little rice makes a man healthy wealthy and wise and angang ngi tamaki do isu cow slept just tamokana it's late but it's ningol chakoba weekend happy ningol chakoba to all my Manipuri ningol hai yamna phajaba yamna kana to wish ama just na pire me ampuna mo ngai pa bo oirasano suma ningol chakoba se daki jahidi ama pung baba adugumba madi oikhre adugu adum machi da to wa thong macha thopadi soi yaurong ne adum badai ta da bayram da se adu ayo khan yama pung phaba chahi mudi oikhre khalle ado ai chakoba mamangi weekend da su aina koi mamangi Saturday Sunday numita live thab da su ai ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛꯀꯧꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯁꯨ ꯑꯩꯒꯤ ꯈꯪꯗꯣꯛꯅꯤꯡꯕ ꯋꯥꯍꯩ ꯋꯥꯈꯜꯂꯣꯟ ꯈꯔꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯦꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯑꯗꯨ ꯌꯦꯡꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯂꯥꯏꯐꯇꯨꯗ ꯆꯪꯉꯒ ꯑꯃꯨꯛ ꯂꯣꯏꯔꯝꯗꯥꯏꯒꯤ ꯁꯔꯨꯛꯇꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯂꯧ ꯄꯥꯏꯕ ꯆꯠꯇꯣꯔꯤ ꯌꯥꯝꯕ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯄꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯁ꯭ꯋꯥꯏꯋꯥꯏꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯩ ꯈꯔ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡ ꯊꯥꯔꯛꯀꯅꯤ ꯑꯗꯣ ꯑꯩ ꯉꯁꯥꯏꯒꯤ ꯁꯨꯅꯤꯜ ꯍꯥꯏꯗꯣ ꯑꯩꯅ ꯈꯪꯕꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯦꯊꯃꯦꯇꯤꯛ ꯊꯥꯈꯤꯕ ꯑꯣꯏꯔꯒꯗꯤ ꯆꯨꯝꯅꯦꯅꯁꯨ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯍꯣꯏ ꯆꯨꯝꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯌꯦꯡꯒꯦ ꯁꯣꯏꯗꯅ ꯍꯥꯏꯌꯦ ꯖꯦꯁꯇ ꯍꯣꯏ ꯃꯃꯥꯡꯒꯤꯗ ꯊꯦꯡꯅꯍꯧꯗꯕ ꯃꯥꯜꯂꯤ ꯖꯦꯁ ꯆꯪꯉꯒ ꯌꯦꯡꯉꯣ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯅꯤꯡꯕ ꯋꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯄꯤꯈꯤꯕꯅꯦ ꯃꯃꯥꯡꯗ ꯃꯥꯡꯖꯧꯅꯅꯀꯣ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯊꯥꯔꯤ ꯂꯥꯏꯐꯁꯦ ꯑꯅꯤꯔꯛ ꯁꯨꯕꯅꯦꯕꯀꯣ ꯃꯤꯅꯤꯠ 35 ꯐꯥꯔꯤꯕ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯧꯕꯗꯨꯗꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗꯕ꯭ꯔꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯪꯗꯕꯩꯔꯥ ꯈꯪꯗꯦ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯅꯣꯏ ꯏꯕꯨꯡꯉꯣ ꯉꯁꯤꯗ ꯑꯩ ꯑꯦꯂꯔꯖꯤ ꯇꯧꯕꯩ ꯒꯨꯂꯤ ꯆꯥꯁꯤꯜꯂꯨꯔꯦ ꯌꯥꯗ꯭ꯔꯦ ꯇꯨꯝꯅꯤꯡꯕꯅ ꯍꯥꯏ ꯑꯌꯥꯝꯕ ꯄꯣꯊꯥꯕꯤꯔꯣ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯁꯦ ꯑꯦꯂꯔꯖꯤ ꯇꯧꯕꯒꯤ ꯒꯨꯂꯤ ꯆꯥꯁꯤꯜꯂꯨꯕꯒꯤ ꯇꯨꯝꯅꯤꯡꯕꯒꯤ ꯅꯝꯁꯤꯜꯂꯛꯄ ꯑꯗꯨ ꯇꯥꯏꯃꯤꯡꯗꯨꯗ ꯇꯨꯝꯍꯧꯕꯅꯁꯨ ꯍꯦꯟꯅ ꯐꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯒꯤ ꯋꯥꯇꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯁꯤ ꯃꯇꯝꯁꯤ ꯊꯦꯡꯉꯕꯅꯤꯀꯣ ꯄꯨꯡ 11:30 ꯇꯥꯔꯦ ꯍꯥꯏꯁꯦ ꯑꯉꯟꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯝ ꯃꯊꯪ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯌꯥꯔꯤ ꯑꯩ ꯆꯍꯤ 10 ꯍꯥꯏꯗꯣ ꯃꯥꯜꯂꯦ ꯃꯥꯏꯁꯦꯀꯣ ꯃꯄꯨꯡ ꯐꯥꯔꯦ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯐꯪꯗꯕꯁꯦ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯣꯏ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯃꯨꯛ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯋꯥꯂꯤꯁꯤ ꯌꯥꯝ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯗꯤꯋꯥꯂꯤꯒ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯒ ꯅꯨꯃꯤꯠ ꯅꯤꯅꯤꯇꯪ ꯀꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯣꯏ ꯗꯤꯋꯥꯂꯤ ꯂꯩꯔꯝꯃꯦꯅ ꯊꯝꯕꯁꯨ ꯅꯠꯇꯦ ꯃꯣꯏ ꯂꯩꯔꯛꯀꯅꯤꯅ ꯊꯝꯕꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯊꯝꯕꯤꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡꯉꯩꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯀꯨꯝꯍꯩ ꯑꯃꯈꯛꯅꯤꯗꯅꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯀꯨꯝꯍꯩꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯑꯇꯩ ꯖꯥꯇꯤꯒꯤꯗꯤ ꯑꯩ ꯍꯥꯏꯅ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯅꯤ ꯃꯁꯤꯗ ꯌꯥꯎꯕ ꯐꯪꯗꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯁꯦ ꯑꯗꯨꯝ ꯍꯣꯏ ꯄꯣꯛꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯨꯅꯨ ꯀꯨꯝꯍꯩ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯆꯥꯛꯀꯧꯅꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯁꯤꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯥꯛꯀꯧꯅꯔꯒ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯣ ꯀꯨꯝꯍꯩꯁꯤꯗꯤ ꯂꯩꯍꯧꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯔꯤꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨꯗꯤ ꯐꯥꯎꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯐꯥꯎꯏ ꯑꯩꯁꯨ ꯌꯥꯎꯕ ꯐꯪꯗꯦ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯎꯕ ꯐꯪꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯔꯥꯎꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯆꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯦꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯌꯥꯎꯕ ꯐꯪꯅꯕ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯑꯌꯥꯝꯕ ꯄꯣꯊꯥꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯁꯦꯡꯕ ꯃꯕꯨꯡ ꯖꯦꯁ ꯍꯥꯏꯔꯤ ꯃꯕꯨꯡ ꯑꯩꯅ ꯀꯧꯒꯅꯤ ꯍꯥꯏꯔꯤꯀꯣ ꯖꯦꯁꯅ ꯃꯥꯅꯤ ꯖꯦꯁ ꯂꯥꯛꯀꯦ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯀꯧꯁꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤ ꯀꯣ ꯆꯦꯅꯦꯜꯁꯤꯅꯒ ꯈꯤꯇꯪꯒ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜꯒ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯔꯦꯚꯤꯅ꯭ꯌꯨꯒ ꯂꯥꯛꯄ ꯍꯧꯔꯛꯑ ꯃꯇꯝꯗꯗꯤꯀꯣ ꯑꯗꯨꯝ ꯆꯥꯛꯀꯧꯕꯒꯁꯦ ꯑꯗꯨꯝ ꯑꯩꯅꯁꯨ ꯑꯗꯨꯝ ꯀꯧꯔꯛꯄ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯌꯧꯕ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯧꯊꯣꯛꯄꯁꯨ ꯌꯥꯏ ꯅꯣꯡꯃꯈꯛ ꯑꯁꯨꯛ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯁꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯩꯁꯨ ꯃꯇꯝꯗꯣ ꯉꯥꯏꯔꯤ ꯃꯌꯥꯝꯁꯨ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ
ꯁꯤꯌꯔꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯀꯣ ꯆꯦꯅꯦꯜꯒꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯈꯤꯇꯪ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤꯁꯨ ꯆꯥꯛꯀꯧꯅꯕ ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝ ꯂꯩꯅꯔꯤꯁꯤꯗꯤ ꯖꯦꯁꯅ ꯃꯊꯪ ꯆꯍꯤ ꯀꯧꯒꯦꯅ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯤ ꯃꯊꯪ ꯑꯗꯨꯒꯤ ꯃꯊꯪ ꯑꯣꯜꯂꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯀꯧꯔꯁꯨ ꯌꯥꯏ ꯑꯁ ꯑꯗꯨꯝ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯍꯣꯏ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯑꯩꯁꯨ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯅꯕ ꯀꯅꯥꯝ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯒ ꯐꯥꯎꯗꯕ ꯅꯠꯇꯦ ꯐꯥꯎꯏ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯈꯟꯖ ꯂꯩꯕꯁꯤꯗꯤ ꯐꯠꯇꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯀꯥꯎꯊꯣꯛꯑꯒꯀꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯒꯤ ꯑꯁꯥꯗꯅꯤ ꯃꯌꯥꯝꯅ ꯍꯤꯡꯅꯔꯤꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯣꯞ ꯑꯃ ꯊꯝꯅꯔꯒꯅꯤ ꯍꯤꯡꯅꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯃꯊꯪ ꯆꯍꯤꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯑꯩꯅ ꯀꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯕ꯭ꯔꯣ ꯍꯥꯏꯔ ꯀꯩ ꯍꯥꯏꯅ ꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯨꯔꯁ ꯃꯣꯏꯔꯥꯡꯊꯦꯝꯒꯤꯗ ꯁꯨꯔꯁ ꯅꯪꯒꯤ ꯃꯤꯡꯁꯦ ꯁꯨꯔꯁ ꯈꯇꯪ ꯍꯥꯏꯔꯗꯤ ꯐꯖꯗꯦꯅꯦ ꯅꯪꯅ ꯑꯃ ꯊꯣꯜꯂꯝꯕꯗꯣ ꯑꯩ ꯐꯖꯅꯤ ꯈꯪꯗꯕ ꯈꯨꯝꯕꯤꯗ ꯕꯦꯀꯞ ꯇꯧꯕꯤꯑꯕ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯃꯤꯡꯅꯦ ꯑꯩ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯔ ꯁꯣꯏꯗꯅ ꯃꯊꯪ ꯆꯍꯤ ꯀꯧꯔꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯔꯝꯗꯥꯏꯗ ꯖꯦꯁꯅ ꯂꯥꯏꯚꯇ ꯕꯥꯔꯇꯣꯟ ꯊꯥꯍꯜꯂꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯑꯅꯤ ꯑꯗꯨꯗ ꯖꯦꯁꯅ ꯂꯩꯔꯒ ꯆꯦꯜꯂꯗꯤ ꯑꯩꯅ ꯃꯥ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥ ꯕꯦꯟ ꯇꯧꯔꯦ ꯖꯦꯁꯅ ꯅꯕꯨꯡ ꯑꯩ ꯂꯩꯔꯤꯑꯅ ꯄꯥꯝꯕꯣꯝ ꯇꯤꯡꯉꯤ ꯁꯤꯕꯨ ꯁꯤꯗꯕꯨ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯍꯥꯎꯁꯤꯁꯁꯦ ꯑꯗꯨꯝ ꯆꯠꯄ ꯑꯩꯕꯨꯅ ꯂꯥꯏꯚ ꯌꯥꯎꯔꯝꯃꯨ ꯀꯥꯏꯅ ꯏꯕꯨꯡ ꯂꯥꯏꯚ ꯂꯣꯏꯔꯝꯃꯤ ꯐꯨꯕꯒꯤ ꯂꯥꯏꯐ ꯂꯩ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯦꯡꯕ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯏꯆꯟꯒꯤ ꯁꯞꯄꯣꯔꯠꯇꯅꯤ ꯐꯨꯜ ꯁꯞꯄꯣꯔꯠꯇꯅꯤ ꯑꯩ ꯂꯥꯛꯀꯅꯤ ꯂꯥꯏꯚ ꯌꯦꯡꯕ ꯃꯤ ꯐꯨꯕꯒꯤ ꯂꯥꯏꯐꯇꯣ ꯑꯩ ꯈꯪꯉꯤ ꯐꯨꯐꯝ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯤꯛ ꯆꯥꯏ ꯐꯨꯕꯗ ꯃꯔꯥꯜꯅ ꯕꯥꯕꯣꯠ ꯐꯥꯔꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯐꯨꯕ ꯌꯥꯕ ꯇꯥꯟꯖꯥ ꯌꯧꯔꯦ ꯃꯗꯨ ꯑꯩ ꯁꯞꯄꯣꯔꯠꯅꯤꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯈꯖꯥꯏꯗꯒ ꯃꯤꯅ ꯆꯤꯡꯕꯗꯣ ꯆꯤꯡꯕ ꯁꯥꯎꯔꯤꯅꯤ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯁꯨꯃꯥꯏꯅ ꯈꯖꯥꯏꯗꯒ ꯆꯤꯡꯕ ꯆꯠꯄꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯆꯤꯡꯕꯤꯌꯨ ꯌꯥꯔꯔꯣꯏ ꯑꯩꯅ ꯆꯤꯡꯕꯗꯣ ꯑꯩꯈꯣꯏ ꯁꯥꯎꯔꯤꯅꯦꯕ ꯈꯖꯥꯎꯗ ꯆꯞꯄꯦꯅ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦꯅ ꯑꯉꯥꯡꯅꯦꯅ ꯂꯛꯅꯕꯣꯏ ꯀꯩ ꯑꯗꯨꯃꯥꯏꯅ ꯆꯤꯡꯕꯁꯦ ꯑꯩꯅ ꯁꯥꯎꯗꯅ ꯆꯤꯟꯒ ꯊꯤꯗꯅ ꯂꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀ ꯆꯤꯡꯉꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯠꯅꯒꯦ ꯍꯥꯏꯔꯛꯀꯅꯤ ꯖꯦꯁ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯥꯛꯀꯧꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯅꯔꯦꯀꯣ ꯆꯥꯛꯀꯧꯕꯒꯤ ꯋꯥꯐꯝꯗꯣ ꯃꯊꯪ ꯆꯍꯤꯗꯤ ꯅꯪꯅ ꯀꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯍꯧꯔꯦ ꯂꯥꯏꯚꯇ ꯂꯩꯔꯤꯕ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤ ꯁꯥꯈꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯨꯛꯀꯛ ꯀꯛꯊꯠꯂꯔꯣꯏ ꯍꯟꯗꯛꯀꯤ ꯆꯍꯤ ꯊꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯆꯍꯤ ꯆꯥꯛꯀꯧ ꯃꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯧꯁꯤ ꯚꯤꯗꯤꯑꯣꯁꯤ ꯆꯪꯉ ꯌꯦꯡꯗꯣꯏꯅꯤ ꯖꯦꯁꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯅꯤꯡꯁꯤꯡꯉ ꯂꯩꯔꯗꯕꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯔꯗꯤ ꯁꯨꯔꯖꯀꯤ ꯉꯁꯥꯏꯒꯤ ꯃꯃꯤꯡ ꯑꯃ ꯃꯥꯅ ꯊꯣꯜꯂꯝꯕꯗ ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ
ꯄꯤꯟ ꯇꯧꯔ ꯊꯝꯃꯣ ꯑꯁ ꯄꯤꯟꯒ ꯇꯧꯗꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯕ꯭ꯔꯦꯟꯒꯤ ꯃꯦꯃꯣꯔꯤꯁꯤꯗ ꯍꯟꯖꯤꯟꯈꯤꯕꯁꯦ ꯀꯥꯎꯔꯔꯣꯏꯗꯕꯅꯤ ꯀꯥꯎꯔꯔꯣꯏꯗꯕꯅꯤ ꯀꯣꯜ ꯇꯧꯔꯨꯕꯕꯨ ꯂꯣꯏꯗꯣꯔꯦ ꯍꯥꯏꯅ ꯇꯧꯔꯛꯑꯦ ꯀꯤꯕꯒꯤ ꯀꯩ ꯍꯥꯏꯅꯣ ꯀꯤꯕꯒꯤ ꯂꯥꯎꯔꯤꯕ ꯍꯧꯁꯤ ꯗꯥꯎ ꯌꯥꯗꯕꯒꯤ ꯂꯥꯎꯔꯤꯔ ꯅꯨꯡꯉꯥꯏꯅꯤ ꯑꯠꯆꯥ ꯂꯣꯏꯗꯣꯔꯦꯅ ꯂꯥꯎꯁꯜꯂꯛꯏꯕ ꯕꯦꯁꯇꯤ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡ ꯀꯞꯄꯦ ꯀꯞꯀꯅꯨ ꯀꯞꯐꯝ ꯊꯣꯛꯇꯦ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯁꯣꯏꯗꯅ ꯄꯣꯛꯀꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯥꯝꯃꯁꯨ ꯊꯤꯡꯉꯁꯨ ꯌꯥꯔꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨ ꯊꯤꯡꯉꯨꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯟꯊꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜ ꯈꯟꯗꯣꯛꯄ ꯇꯝꯃꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯗꯅꯁꯨ ꯌꯥꯔꯗꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩꯗꯤ ꯃꯗꯨ ꯈꯟꯗꯕ ꯇꯝꯁꯤ ꯍꯧꯈꯤꯕ ꯍꯥꯏꯕꯁꯤ ꯍꯧꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯂꯩꯗꯥꯏ ꯏꯪꯂꯤꯁꯇ ꯄ꯭ꯔꯣꯚꯥꯕ ꯑꯃ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯍꯦꯄꯟ ꯐꯣꯔ ꯌꯣꯔ ꯑꯣꯟ ꯒꯨꯗ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯩ ꯃꯗꯨ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯊꯥꯖꯩ ꯃꯁꯤ ꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤꯀꯣ ꯄꯣꯖꯤꯇꯤꯚ ꯈꯟꯕ ꯇꯝꯁꯤ ꯍꯣꯏꯅꯦ ꯏꯕꯨꯡ ꯅꯪ ꯂꯥꯏꯔꯤꯛ ꯂꯣꯏꯔꯕꯣ ꯌꯥꯎꯔꯝꯃꯣ ꯀꯥꯏꯅꯒ ꯍꯥꯏꯅꯤ ꯉꯁꯤꯗꯤ ꯍꯦ ꯑꯠꯆꯥ ꯃꯔꯥꯜ ꯂꯩꯔꯦ ꯃꯔꯥꯜ ꯐꯖꯅ ꯂꯩꯔꯦ ꯃꯗꯨ ꯑꯩꯗꯤ ꯈꯪꯉꯤꯀꯣ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯃꯌꯥꯝꯗꯗꯤ ꯑꯗꯣ ꯈꯪꯉꯕꯅꯦ ꯑꯩꯅ ꯑꯗꯣ ꯆꯩꯅ ꯐꯨꯕꯔꯥ ꯈꯨꯠꯅ ꯐꯨꯕꯔꯥ ꯑꯩ ꯂꯣꯏꯅꯃꯛ ꯑꯩ ꯁꯞꯄꯣꯔꯠꯇ ꯂꯩꯔꯦ ꯑꯩꯗꯤ ꯌꯦꯡꯕ ꯂꯥꯛꯑꯒꯦ ꯁꯤꯅ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯍꯥꯏꯁꯤꯅ ꯑꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯗꯤ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏ ꯇꯧꯒꯗꯕꯅꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯤꯁꯨ ꯀꯣ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯝꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯤ ꯑꯩ ꯆꯦꯅꯦꯜꯁꯤꯗꯩꯁꯤꯗ ꯑꯗꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯨꯗ ꯉꯁꯥꯏꯒꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯎꯏ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯋꯥꯍꯪ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯌꯥꯎꯏ ꯉꯝꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗ ꯂꯥꯏꯚ ꯊꯥꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯁꯤꯌꯥꯔ ꯇꯧꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯥꯕ ꯂꯥꯏꯚꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯤꯉꯣꯟꯗ ꯍꯔꯠ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯍꯥꯏꯗꯕ ꯐꯩ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝꯕ ꯀꯩꯁꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨ ꯁꯤꯌꯥꯔ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏ ꯍꯥꯏꯒꯗꯕꯁꯨ ꯂꯩꯇꯦ ꯃꯗꯨ ꯐꯣꯡꯗꯣꯛꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯅ ꯐꯣꯡꯗꯣꯛꯄꯗꯣ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯥꯎꯁꯤꯒ ꯀꯣꯏꯅꯔꯕ ꯈꯪꯗꯦꯅꯦ ꯃꯥ ꯀꯣꯏꯅꯔꯦ ꯀꯨꯏꯔꯦ ꯍꯥꯎꯁꯤꯒ ꯂꯒꯥꯎꯒ ꯃꯥ ꯀꯣꯏꯅꯔꯦ ꯑꯅꯤꯅꯤ ꯃꯥꯅ ꯀꯣꯏꯔꯤꯁꯦ ꯑꯩ ꯈꯪꯉꯤ ꯍꯥꯎꯁꯤꯁꯨ ꯂꯒꯥꯎꯁꯨ ꯀꯣꯏꯔꯦꯅ ꯀꯟꯅ ꯇꯥꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯒꯦ ꯏꯌꯥꯝꯕ ꯍꯥꯏ ꯖꯣꯅꯤꯅ ꯖꯣꯅꯤ ꯁ꯭ꯋꯥꯏꯃꯨꯛ ꯅꯨꯡꯉꯥꯏꯔꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯆꯥꯡꯁꯦ ꯑꯩꯅ ꯑꯣꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯑꯣꯜꯂ ꯌꯦꯡꯉꯕꯅꯤ ꯖꯣꯅꯤ ꯂꯥ ꯍꯪꯉꯅꯤꯅ ꯑꯩ ꯑꯣꯟꯊꯣꯛꯑ ꯊꯝꯃꯦ ꯁ꯭ꯋꯥꯏꯃꯨꯛꯇꯪꯅꯤꯀꯣ ꯑꯩ ꯉꯁꯥꯏꯗꯤ ꯑꯩꯅ ꯅꯣꯝꯃꯤꯁꯦ ꯈꯨꯠꯅꯦꯝꯁꯦ ꯍꯦꯟꯒꯠꯂꯝꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯝꯃꯣꯏ ꯁꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯂꯩꯖꯩ ꯑꯩ ꯅꯨꯡꯉꯥꯏꯕ ꯆꯥꯡꯁꯦ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯡꯗ ꯂꯩ ꯌꯥꯔꯦꯀꯣ ꯖꯣꯅꯤ ꯅꯪꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯒꯦ ꯖꯣꯅꯤ ꯅꯪ ꯈꯤꯇꯪ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ ꯁ꯭ꯋꯥꯏꯃꯨꯛ ꯀꯣꯜꯂꯝꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯣꯛꯁꯦꯗꯅ ꯉꯥꯏꯍꯥꯛ ꯀꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯣꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯈꯨꯠꯂꯥꯏ ꯂꯩꯇꯕꯅꯤꯅ ꯑꯣꯟꯕ ꯌꯥꯕꯒꯤ ꯆꯥꯡꯗꯣ ꯂꯩꯔꯝꯃꯒꯗꯤ ꯍꯥꯏꯕ ꯌꯥꯕꯅꯤ ꯍꯨꯏꯃꯨꯛ ꯆꯥꯎꯅ ꯂꯩ ꯍꯧꯗꯣꯡ ꯃꯆꯥꯃꯨꯛ ꯆꯥꯎꯅ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏ ꯌꯥꯕ ꯑꯣꯏꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯗꯨꯃꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯌꯥꯔꯝꯗ꯭ꯔꯦ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯖꯣꯅꯤꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯣꯗ ꯌꯦꯡꯉꯁꯤ ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯅꯪꯒꯤ ꯆꯥꯛꯀꯧꯕꯤꯅꯕ ꯔꯤꯂꯦꯇꯤꯞ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯆꯠꯁꯦ ꯍꯥꯏ ꯑꯩꯅ ꯁꯨꯇꯤ ꯃꯇꯝ ꯐꯪꯗꯦ ꯆꯠꯁꯦꯗꯤ ꯍꯥꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯕꯨꯡ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯗꯤ ꯕꯦꯁꯇꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯖꯦꯁꯅ ꯀꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯉꯅꯤꯀꯣ ꯖꯦꯁꯅ ꯀꯧꯗ꯭ꯔꯒ ꯑꯩꯅ ꯍꯦꯛ ꯀꯧꯕ ꯍꯥꯏꯗꯨꯅꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯣ ꯄꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯍꯥꯏꯇꯥꯔꯦ ꯖꯦꯁ ꯂꯩꯔꯤꯕ꯭ꯔꯥ ꯖꯦꯁ ꯌꯥꯎꯔꯤꯕ꯭ꯔꯥ ꯖꯦꯁ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯔꯛꯑꯣ ꯑꯩ ꯖꯦꯁ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯖꯕꯥꯟ ꯉꯥꯛꯄ ꯉꯝꯅꯕ ꯑꯩꯅ ꯃꯗꯨ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯗꯣ ꯑꯩꯅ ꯖꯦꯁ ꯀꯔꯤ ꯅꯪ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯃꯁꯤꯗꯩꯁꯤꯗ ꯏꯆꯜꯁꯤꯅ
ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇꯦ, ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯦ, ꯆꯍꯤ 10 ꯁꯨꯔꯦ ꯐꯪꯗꯕ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯋꯥꯕ ꯑꯗꯩ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯐꯣꯡꯗꯣꯛꯄꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯁꯤ ꯑꯃꯨꯛꯇꯪ ꯖꯦꯁ ꯅꯪ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯑꯇꯩ ꯃꯇꯝꯗ ꯅꯪ ꯇꯧꯔꯛꯇ꯭ꯔꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯁꯨ ꯌꯥꯏꯀꯣ, ꯀꯩꯒꯨꯝꯕ ꯂꯥꯏꯐꯁꯦ ꯌꯥꯎꯔꯝꯗ ꯊꯣꯛꯑ ꯆꯠꯈ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ, ꯂꯩꯔꯝꯃꯒꯗꯤ ꯀꯃꯦꯟ ꯑꯃꯇꯪꯗꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯒꯗꯤ ꯅꯪ ꯀꯃꯦꯟ ꯑꯃꯇꯪ ꯔꯤꯄ꯭ꯂꯥꯏ ꯑꯃꯇꯪꯗꯤ ꯑꯩ ꯅꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ꯫ ꯉꯁꯥꯏ ꯍꯥꯏꯗꯣꯛꯈꯤꯕ ꯖꯕꯥꯟꯗꯣ ꯉꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯩ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ꯫ ꯃꯕꯨꯡ ꯏꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯝ ꯋꯥꯏ ꯃꯥꯅꯦ ꯋꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯋꯥꯐꯝꯁꯨ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯎꯈꯨꯝꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯈꯪꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯪꯉꯦ ꯑꯩꯈꯣꯏ ꯀ꯭ꯌꯨꯔꯣꯁꯤꯇꯤꯁꯦ ꯃꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯋꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯛꯄꯤꯍꯧꯔꯒꯗꯤ ꯇꯝꯕꯤꯍꯧꯔꯒꯗꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯂꯩꯍꯧꯕꯁꯦ ꯃꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯃꯤ ꯇꯥ ꯂꯩꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯗ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯐꯕ ꯂꯝꯕꯤ ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯇꯝꯕꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯣꯏ ꯋꯥꯈꯜꯗꯨꯗꯁꯨ ꯈꯪꯅꯤꯡꯕ ꯄꯣꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯅ ꯋꯥꯍꯪ ꯌꯥꯝ ꯍꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯖꯕ ꯃꯣꯏ ꯋꯥꯈꯜꯗ ꯃꯁꯤ ꯍꯥꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯣই ꯃꯁꯤ ꯑꯐꯕ ꯋꯥꯍꯩꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯐꯠꯇꯕ ꯋꯥꯍꯩꯅꯤ ꯃꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯅꯕ ꯌꯥꯕ ꯋꯥꯍꯩꯅꯤ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯅꯗꯕ ꯋꯥꯍꯩꯅꯤ ꯑꯁꯤ ꯃꯣꯏꯗꯤ ꯀꯔꯤꯝ ꯈꯪꯄꯣꯟꯇꯦꯕ ꯈꯪꯖꯄꯣꯟꯇꯦꯕꯀꯣ ꯍꯣꯏ ꯃꯣꯏꯗ ꯀꯩꯁꯨ ꯐꯠꯇꯅ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯎꯔꯨꯕꯁꯨ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯈꯪꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯃ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤꯀꯣ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ ꯋꯥꯍꯪ ꯑꯃ ꯍꯪꯉꯒ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯔꯒ ꯃꯥꯅ ꯈꯪꯅꯤꯡꯕ ꯄꯣꯠꯇꯨꯒꯤ ꯑꯟꯁꯔꯗꯣ ꯐꯪꯉꯒ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯪꯉꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯐꯝꯗꯤ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯉꯥꯡ ꯍꯥꯏꯁꯤꯅ ꯌꯥꯝ ꯏꯅꯣꯁꯦꯟꯠꯂꯤ ꯌꯥꯝ ꯆꯝꯅ ꯏꯆꯝ ꯆꯝꯅ ꯈꯪꯅꯤꯡꯅ ꯍꯪꯉꯛꯄ ꯄꯥꯎꯈꯨꯝꯁꯦ ꯑꯃꯨꯛ ꯃꯔꯛꯇ ꯑꯍꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯃꯤ ꯑꯃꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯌꯥꯎꯋꯦꯕ ꯄꯥꯎꯈꯨꯝꯁꯦ ꯂꯩꯔꯒꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯂꯩꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨ ꯊꯣꯏꯅꯗꯤ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯜꯂꯨꯔꯅꯨ ꯃꯗꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯩ ꯋꯥꯔꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯣꯡꯃꯒꯤ ꯆꯥꯕ ꯐꯪꯗꯕ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯐꯩ ꯃꯈꯣꯏꯗꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩꯗꯅ ꯍꯥꯏꯅꯀꯣ ꯈꯟꯗꯣꯛꯄ ꯉꯝꯕꯁꯨ ꯍꯦꯛ ꯍꯦꯛ ꯄꯣꯛꯍꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯁꯣꯏꯗꯅ ꯀꯧꯒꯅꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯔꯤ ꯖꯦꯁꯅ ꯖꯦꯁꯅ ꯃꯁꯤ ꯁꯣꯏꯗꯅ ꯀꯧꯔꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯃꯊꯪꯒꯤꯀꯣ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯞꯇꯥꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯂꯥꯏꯚ ꯊꯥꯔꯅꯦꯕꯀꯣ ꯃꯊꯪ ꯁꯨꯃꯥꯏꯅ ꯁꯟꯗꯦ ꯁꯨꯃꯥꯏꯅ ꯊꯥꯕꯁꯦ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯍꯞꯇꯥꯗꯣ ꯑꯗꯨꯗꯩꯗꯨꯗ ꯂꯥꯏꯚ ꯊꯥꯔꯅꯤ ꯑꯗꯨꯗ ꯖꯦꯁꯁꯨ ꯂꯥꯏꯚꯇꯨꯗ ꯆꯪꯉꯛꯑꯒ ꯕꯦꯁꯇꯤ ꯕ꯭ꯂꯣꯛꯁꯀꯤꯁꯨ ꯆꯪꯉꯛꯑꯒ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯑꯣꯟꯂꯥꯏꯟꯗ ꯁꯤꯒꯤ ꯂꯥꯏꯚꯇ ꯕꯥꯔꯇꯣꯟ ꯄꯤꯔꯁꯨ ꯌꯥꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅꯀꯣ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯜꯂꯤ ꯐꯦꯁꯕꯨꯛꯇ ꯋꯥꯆꯞꯇ ꯏꯟꯁꯇꯥꯗ ꯅꯝꯕꯔ ꯄꯤꯅꯔꯒ ꯅꯠꯇ꯭ꯔꯒꯅ ꯂꯩꯐꯝ ꯈꯪꯅꯔꯒ ꯍꯪꯅꯔꯒ ꯑꯗꯨꯒ ꯕꯥꯔꯇꯣꯟ ꯄꯤꯔꯒ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯁꯦ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯖꯦꯁꯅ ꯄꯥꯡꯊꯣꯛꯑꯅꯤ ꯁꯤꯃ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯖꯦꯁꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯔꯦꯅ ꯁꯨꯃꯥꯏꯅ ꯂꯧꯅꯔꯁꯤ ꯏꯃꯨꯡ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯗꯤ ꯑꯩ ꯑꯕꯣꯛꯅ ꯑꯍꯟ ꯑꯣꯏꯔꯛꯄꯗ ꯏꯅꯦꯁꯤꯡꯅ ꯆꯥꯛꯀꯧꯕ ꯂꯥꯛꯑꯒ ꯒꯨꯂꯥ ꯄꯨꯔꯛꯄꯗ ꯒꯨꯂꯥ ꯆꯥꯕꯗꯣ ꯏꯁꯨ ꯏꯕꯣꯛꯁꯦ ꯁꯤꯅꯤꯡꯗꯦꯅꯦ ꯍꯥꯏꯅ ꯀꯞꯄꯗꯣ ꯃꯤꯁ ꯇꯧꯔꯛꯏ ꯑꯁ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯀꯣ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ
ꯑꯩ ꯍꯥꯏꯔꯤꯕ ꯑꯩꯁꯤꯁꯨ ꯑꯗꯨꯝ ꯀꯔꯝꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯃꯤꯕꯅꯣꯁꯦ ꯈꯪꯉꯝ ꯄꯣꯟꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯁꯤꯒꯗꯕ ꯂꯩꯔꯕ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯑꯁꯤꯕꯒꯤ ꯃꯅꯥꯏꯅꯦ ꯍꯥꯏꯅ ꯑꯁꯤꯕꯒꯤ ꯂꯃꯟ ꯇꯣꯜꯂꯒ ꯂꯩꯔꯕ ꯑꯩꯈꯣꯏꯁꯦ ꯁꯤꯕꯁꯤ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯑꯩ ꯍꯤꯡꯅꯤꯡꯉꯤ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯈꯛꯀꯤ ꯋꯥ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯏꯁꯨꯁꯤꯡ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕꯗꯣ ꯎꯔꯀꯥꯟꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯃꯣꯏꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕꯒꯤ ꯂꯪꯂꯥ ꯑꯃꯈꯛ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯌꯥꯝꯅ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯈꯛ ꯂꯩꯔꯦꯕꯀꯣ ꯃꯗꯨ ꯊꯠꯂꯒ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯌꯦꯡ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯁꯨ ꯑꯗꯨꯝ ꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯁꯤ ꯁꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯏꯆꯥ ꯑꯅꯤꯁꯦ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛꯇ ꯐꯪꯖꯗ꯭ꯔꯤ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯨ ꯃꯥꯜꯂꯦꯀꯣ ꯐꯪꯖꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯌꯦ ꯕꯦꯁꯇꯤꯗꯪ ꯅꯠꯇꯦ ꯐꯦꯃꯤꯂꯤꯁꯤꯗ ꯆꯥꯛꯀꯧꯕ ꯐꯪꯗꯕꯈꯩ ꯌꯥꯎꯒꯅꯤ ꯍꯥꯏ ꯃꯥꯅꯦ ꯀꯩꯅꯣꯅ ꯖꯦꯁꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨꯀꯣ ꯕꯦꯁꯇꯤꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯦꯁꯅ ꯍꯥꯏꯔꯤꯕꯁꯤꯃ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯃꯥ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯔꯣ ꯍꯥꯏꯅ ꯗꯥꯏꯇꯁꯦ ꯁꯤꯟꯅꯁꯟꯕ ꯅꯠꯇꯦ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯚꯣꯂꯟꯇꯔꯤꯂꯤ ꯃꯥꯅ ꯋꯤꯂꯤꯡꯂꯤ ꯑꯩ ꯃꯇꯦꯡ ꯑꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯖꯒꯦ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯍꯩꯗꯨꯗ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯕ ꯈꯛꯇꯅꯤ ꯑꯩꯅ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯣ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯈꯛꯇꯅꯤꯀꯣ ꯑꯩ ꯁꯄꯣꯔꯠ ꯇꯧꯕ ꯈꯛꯇꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯖꯦꯁ ꯅꯪ ꯇꯧꯗꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯔꯥꯏꯠ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩ ꯑꯦꯁ ꯑ ꯕ꯭ꯔꯗꯔ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑ ꯀꯔꯤ ꯍꯥꯏꯅꯤ ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯉꯝꯅꯤ ꯍꯦꯟꯅ ꯆꯣꯡꯊꯣꯔꯛꯏꯗꯣ ꯃꯗꯨꯗꯩꯗꯨꯗ ꯌꯥꯝ ꯐꯕ ꯊꯕꯛꯅꯦꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯅꯦ ꯑꯩꯅ ꯅꯪꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤ ꯖꯦꯁ ꯀꯣ ꯅꯪꯁꯨ ꯂꯥꯟꯅ ꯈꯟꯒꯅꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯅ ꯖꯦꯁꯅ ꯃꯁꯤꯃꯛ ꯉꯝꯕ ꯅꯨꯃꯤꯠꯇꯨꯗꯀꯣ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯕ ꯉꯝꯕ ꯍꯣꯠꯅꯒꯦ ꯌꯥꯎꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨꯁꯨ ꯕꯥꯔꯇꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯌꯥꯎꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯖꯦꯁꯅ ꯉꯝꯈꯤꯗꯕ ꯇꯥꯔꯒꯁꯨ ꯉꯝꯃꯣꯏꯗꯕ ꯂꯩꯔꯒꯁꯨ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯔꯛꯑꯣ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯑꯩꯅ ꯉꯝꯃ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗꯣ ꯑꯩꯁꯨ ꯑꯣꯏꯖꯒꯦꯅ ꯑꯩꯅ ꯉꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯆꯍꯤ ꯑꯃ ꯋꯥꯠꯂꯤꯗꯅꯀꯣ ꯆꯍꯤꯁꯤꯗ ꯏꯁꯣꯔꯗ ꯑꯩꯅ ꯅꯤꯖꯒꯦ ꯃꯗꯨꯒꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯑꯗꯨꯅ ꯃꯕꯨꯡ ꯖꯦꯁ ꯀꯥꯆꯤꯟꯗ ꯂꯣꯠꯅ ꯀꯞꯄꯒ ꯈꯥꯡꯖꯔꯤꯕ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯩꯐꯝ ꯊꯣꯛꯑꯦ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯁꯣꯔꯅ ꯁꯦꯝꯕꯗ ꯆꯞ ꯃꯥꯟꯅꯅ ꯁꯪꯁꯥꯔꯁꯤꯗꯕꯨꯗꯤ ꯊꯥꯔꯛꯄꯅꯦ ꯑꯗꯨꯕꯨ ꯊꯥꯔꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯗꯅꯀꯣ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯒꯁꯨ ꯆꯥꯛꯀꯧꯕꯤꯗꯕ ꯂꯩꯔꯤꯕꯅꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯅ ꯆꯥꯛꯀꯧꯕꯤꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯁꯦꯡꯅ ꯂꯩꯖꯗꯕꯒꯤ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯅ ꯆꯠꯄ ꯐꯪꯖꯗꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯥꯝꯗ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯆꯥꯛꯀꯧꯕꯗꯨ ꯆꯠꯄ ꯐꯪꯖꯗꯕ ꯁꯤꯒꯨꯝꯕꯁꯤ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯃꯁꯤꯗꯤ ꯂꯥꯟꯅꯁꯨ ꯎꯐꯝ ꯊꯣꯛꯇꯦ ꯂꯥꯟꯁꯨ ꯂꯥꯟꯗꯦ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯀꯅꯥꯝꯇꯅ ꯂꯥꯜꯂꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯌꯦꯡꯉꯒꯁꯨ ꯆꯨꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ ꯌꯥꯏ ꯅꯪꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯌꯦꯡ ꯇꯥꯔꯒꯁꯨ ꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯈꯦꯠꯅꯕꯅꯤꯅ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯤꯑꯣꯏꯕ ꯑꯃ ꯀꯧꯕꯅꯤꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯊꯪꯅꯕꯗ ꯌꯨꯝꯊꯪꯅꯕꯗ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯅꯦꯅ ꯍꯔꯥꯎ ꯇꯌꯥꯝꯅꯀꯣ ꯑꯩꯒꯤ ꯂꯩꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯅ ꯆꯠꯄ ꯎꯔꯒ ꯆꯠꯅꯤꯡꯕ ꯄꯣꯛꯑꯣꯏꯗꯕ ꯃꯤꯑꯣꯏꯕꯁꯤ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯛꯀꯅꯦꯕ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯕꯨ ꯄꯣꯛꯀꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯅꯕ ꯎꯕ ꯃꯇꯝꯗ ꯐꯪꯗꯕ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯄꯣꯛꯀꯅꯦꯕ ꯑꯗꯨꯅ ꯄꯣꯛꯐꯝ ꯊꯣꯛꯏ ꯃꯗꯨꯗ ꯂꯥꯜꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯣꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯗꯣ ꯈꯔꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯄꯨꯛꯆꯦꯜ ꯆꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯗꯨꯝ ꯈꯟꯖꯤꯜꯂ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯒꯗꯤ ꯏꯁꯥꯗꯨꯒ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯇꯧꯒꯗꯕ ꯊꯕꯛ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯈꯤꯇꯪꯁꯨ ꯑꯃꯨꯛ ꯅꯥꯊꯩꯔꯒ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ
Ibung ningolna mapanda chakouba lakpada mitagi pi taba paddi hainai aige oinadi chakoubana lakpada mitagi pi di adum tai aide dukanda gula yolamba ubada paw adum pi tai yam nungsi ibok kase hai nungsibam thoi ngasagi gula gi wanati ko masidi gula da base tawgi wani थादोइगिदो ngसाइगी गुला दुगा मरी लेनबा थौदोक अमा थोखिबगी गुला दु उबु मतमदा नुसिबु पोक पुदमाइना को कनागुम्बा अमना अतोप पोट अमदा सम हाय कांदा पेन अमा कोलम अमगा मरी लेनबा नुसिबा थौदोक अमा आइने याम नुसिबा मी अमा अतगना आइने याम मरु ओइना खंजबा करिगुम्बा अमा थौदोक अमा नत्र करिगुम्बा मोमेंट अमा लेगे मतमदा ai kolom se u kan ai dum nusi bodum pokane adu gi poto dum nisha kane myoi vibe se aduni aduna madudai juda kaukthok patam basidi yam darkar oi kaukthok pasu khara gadi tam darkar tai khoi gidi hayeng oina kaurani ne ine hoi mayum lakani mayam lakani ngasi ibok photo phajana tai thok pirame hayeng di ai kapan mi tai madu kenoni awa habagi pirang nate nungai tabagi pirang sunate madu nungsibagi ko harau matam da su sinthaba pi leidana ko harau mallasu mioi base kapne bu ko aduna numitu da tari ba pi du di harau bogi pi ne nungai tabagi pi di nati aina khanbada ko nungsibagi minung sigal loina na taba pirang ne aduna madugi pi du gi mamal siam yami tasing na hai taragadi nungai tabagi kapadi ai su kapi nang su kapi kana gumam su kapi yam ni myam kaptaram gani adubo minungsi amaga loinana harauba nungaiba thodok amada thamoisina penjana ko wakhaldadi nungaitaba nataba wakhaldadi yam nungairakanda yam penjaraga tarakpa pirang am khak laireba ko masigi pirang simi khudimak taw yade masigi pirang sigi mamal sidi yam mamal naide mapal naide haitare masidi paisana laige su phangoi mahut chenaba posu lairoi aduna madugi mamal yamba pirang do sintabada ke haine adugi pirang dugi mamal du sintaba matam da ko yam magul lei hai tare na ningis mayum palaba matung da ningol gi changje pham yum se kai da no aina tattana hangjari thanta hai ningol na mayum palaba matung da ko asing na hai tare ga di asing mayum di magi nupagi magi mapuroi bagi mayum sini kadigumba yum palaba nupi amana mapuroi bagi yum si aigi yum isagi yum aseng yum haina khanba ngamma adu oragadi imungdo nungai ba yai phuba chokhat ba phaba dum oini adu na tabida yum pala ba matam do phawada asidi aigi yum aseng banate aigi yum aseng bada aigi pa ipam ni natra kana aibu ko ko ima ipadi ipam da ada lari baduni kainaga ni sida khena basi puthura ba natra kana khena basi ta seng basi khanba ngamdradi ko mana yum palaga leiriba imungdo magi nupa ai yumdo adudi magi mapamduda budi nungsirambe ai natragana nungayambe chakolambe adubo mana pa yum palaga leiba yumdudi ko aidongdasu nungayba ngamoi haitare aduna yum palaba nupi amagi asengba changjafam haitaragadi magi nupa mayum sini adu ngasidi khangde mayamna lirakpa wari ngasai sanariba wari suma mayamsi khalluraganda pen da bade dum lainen khalle khanda abong na aise karam thok toino mangau su thuide thi da ko nungsi gano su ya de hairame ado hojik su aise kadom thok toino khangdriye ibok laike badagi chahi mari su e hojik fo men dadre maring mamang thong thok tagadi maning thong thok kadra tawba manipuri film gi yam phajaba dialogue ama laibani kana na haibno kai da karam badano kaw khare dana ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯃꯥꯒꯤ ꯆꯠꯐꯝ ꯌꯧꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯅꯨꯀꯣ ꯅꯣꯡꯃ ꯏꯁꯣꯔꯅ ꯇꯝꯕ ꯅꯨꯃꯤꯠꯇꯣ
ꯃꯗꯨ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯊꯩꯗꯣꯛꯑꯒ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯑꯩ ꯄꯥꯝꯗꯦꯅ ꯂꯩꯊꯣꯛꯑꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯅꯤꯡꯉꯣꯜꯁꯦ ꯌꯨꯝ ꯄꯥꯜꯂꯗꯤ ꯏꯄꯥꯝ ꯃꯔꯤ ꯂꯥꯞꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯃꯁꯤ ꯑꯩ ꯌꯥꯝ ꯈꯪꯕ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯌꯥꯝ ꯈꯪꯉꯨꯕ ꯍꯩꯔꯨꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯞꯅꯐꯝꯁꯨ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯖꯥꯇꯤ ꯑꯌꯥꯝꯕ ꯅꯤꯡꯉꯣꯜ ꯍꯥꯏꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯤꯗꯅꯀꯣ ꯑꯦꯛꯁꯦꯞ ꯑꯩꯅ ꯇꯥꯕꯗ ꯀꯣ ꯑꯩꯅ ꯈꯪꯕꯗ ꯈꯥꯁꯤ ꯈꯛꯇꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯅꯨꯄꯥ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯨꯄꯥꯁꯦ ꯃꯥꯏ ꯅꯨꯄꯥꯗ ꯑꯣꯏꯅ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯂꯥꯛꯑ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯔꯤꯁꯦ ꯂꯥꯞꯅꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯅ ꯃꯥꯒꯤ ꯃꯄꯥꯝꯁꯤꯒ ꯌꯥꯝ ꯅꯛꯁꯟꯅꯅ ꯑꯗꯨꯝ ꯂꯩꯔꯤꯈꯩꯗꯤꯀꯣ ꯃꯥꯒꯤ ꯃꯄꯥ ꯃꯃꯥ ꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯒ ꯑꯗꯨꯝ ꯅꯛꯁꯟꯅꯅ ꯂꯩꯔꯤꯈꯩꯗꯤ ꯅꯤꯡꯉꯣꯜꯁꯤꯅ ꯉꯁꯥꯏꯒꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯅꯨꯄꯥꯒꯤ ꯃꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯅꯨꯄꯥꯒꯤ ꯃꯄꯥꯁꯦ ꯑꯩꯒꯤ ꯏꯄꯥꯅꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯍꯜꯂꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯃꯁꯤꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯁꯤꯃꯛ ꯑꯣꯏꯌꯦꯅ ꯈꯜꯂꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯌꯨꯝꯒꯤ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯄꯣꯛꯄꯤꯔꯛꯄ ꯏꯃꯥ ꯏꯄꯥꯗꯨꯕꯨꯗꯤ ꯑꯥꯗ ꯂꯩꯍꯧꯔꯤꯅꯤꯗꯅꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯣꯛꯄꯤꯔꯛꯄ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯑꯩ ꯄꯣꯛꯃꯤꯟꯅꯕ ꯏꯃꯥꯇꯅ ꯄꯣꯛꯄ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯂꯩꯍꯧꯔꯤꯁꯤꯡꯗꯣ ꯑꯗꯨꯒ ꯁꯨꯝ ꯅꯛꯁꯟꯅꯅ ꯂꯩꯔꯤꯈꯩꯗꯤ ꯁꯣꯝ ꯅꯥꯀꯟ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯠꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯥꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯈꯪꯅꯔ ꯆꯠꯂꯨꯗꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯑꯝꯇ ꯈꯪꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏ ꯈꯪꯅꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯨ ꯅꯠꯇꯦ ꯃꯃꯥꯡꯉꯩꯗꯅ ꯇꯧꯔꯤꯁꯤꯅ ꯁꯨꯈꯪ ꯈꯪꯗꯕ ꯏꯃꯨꯡ ꯑꯃ ꯆꯠꯂꯒ ꯑꯩ ꯌꯨꯝꯅꯦ ꯂꯩꯔꯨꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯠꯂꯨꯔꯤꯕ ꯌꯨꯝꯗꯨꯗ ꯑꯩꯅ ꯑꯐꯕ ꯃꯔꯤ ꯆꯦꯠꯁꯟꯅꯅꯕ ꯍꯣꯠꯅꯗꯕꯤꯗ ꯅꯤꯡꯉꯣꯜꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨꯒ ꯑꯗꯨꯝ ꯅꯛꯅ ꯂꯩꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯏꯃꯨꯡꯗꯣ ꯑꯩꯒꯤ ꯏꯃꯨꯡꯅꯦꯅ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡꯁꯨ ꯋꯥꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯋꯥꯠꯂꯒꯗꯤ ꯑꯗꯨ ꯈꯟꯗ꯭ꯔꯤꯈꯩꯗꯤ ꯏꯃꯨꯡꯗꯣ ꯅꯨꯡꯁꯤꯅꯔꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤꯅ ꯈꯟꯗ꯭ꯔꯤꯈꯩ ꯃꯥ ꯃꯁꯥꯅꯁꯨ ꯁꯤ ꯌꯨꯝꯁꯦ ꯁꯦꯝꯖꯤꯟꯒꯦ ꯁꯤ ꯌꯨꯝꯁꯦ ꯐꯖꯅꯕ ꯍꯣꯠꯅꯒꯦ ꯁꯤ ꯌꯨꯝꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯦꯁꯦ ꯃꯥ ꯈꯜꯂꯛꯑꯣꯏꯑꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯃꯄꯥꯝꯒ ꯈꯔ ꯈꯔ ꯂꯥꯞꯅꯩꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯂꯥꯞꯁꯨ ꯂꯥꯞꯅꯒꯗꯕꯅꯦꯕ ꯈꯪꯗꯦꯗ ꯏꯕꯨꯡ ꯑꯉꯥꯡꯁꯤꯅ ꯅꯣꯡ ꯀꯩ ꯍꯥꯏꯅꯣ ꯑꯉꯥꯡꯁꯤꯡꯒ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯣꯏꯅ ꯂꯩꯕꯒꯤꯔ ꯈꯪꯗꯦ ꯑꯉꯥꯡ ꯁꯨꯝ ꯑꯣꯜꯂꯛꯑꯦ ꯇꯧꯔꯨ ꯇꯧꯔꯨ ꯊꯕꯛꯇ ꯑꯉꯥꯡ ꯃꯆꯥ ꯇꯥꯔꯛꯑꯦ ꯑꯉꯥꯡ ꯍꯥꯏꯁꯤ ꯌꯥꯝ ꯐꯩꯌꯦ ꯑꯉꯥꯡ ꯍꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯐꯔꯖꯥꯠꯅꯤ ꯑꯍꯟ ꯑꯣꯏꯕ ꯑꯍꯟꯒꯤ ꯋꯥꯈꯜ ꯈꯜꯂꯕ ꯃꯊꯥꯁꯤꯅꯀꯣ ꯄꯨꯟꯁꯤꯒꯤ ꯉꯁꯥꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯌꯥꯝꯕꯅꯤꯅꯀꯣ ꯆꯍꯤꯁꯦ ꯌꯥꯝꯕ ꯃꯤꯅ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯑꯉꯥꯡꯒ ꯂꯣꯏꯅ ꯂꯩꯔꯗꯤꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯃꯊꯥ ꯆꯥꯕꯁꯨ ꯂꯩꯔꯔꯣꯏ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯜꯂꯔꯣꯏ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯉꯥꯡꯒ ꯂꯣꯏꯅꯕꯁꯤ ꯐꯕ ꯂꯩꯇꯦ ꯑꯉꯥꯡ ꯇꯥꯏ ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ ꯃꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯣ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯃꯦꯟꯇꯦꯜꯁꯦ ꯄꯤꯁ ꯑꯣꯏꯅ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨ ꯑꯗꯨꯝ ꯇꯧ ꯑꯗꯨ ꯀꯩꯝ ꯀꯥꯏꯗꯦ ꯃꯕꯨꯡꯅ ꯃꯆꯟ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ ꯃꯄꯣꯛꯁꯤꯗꯒꯤ ꯐꯪꯂꯔꯣꯏꯀꯣ ꯍꯥꯏ ꯍꯣꯏ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯗꯤ ꯂꯩꯔꯝꯗꯕ ꯕꯣꯠꯇꯨꯃꯗꯤ ꯍꯦꯛꯇ ꯁꯥꯔꯒ ꯄꯨꯊꯣꯛꯑꯒ ꯊꯝꯃꯒ ꯂꯩꯍꯟꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯁꯤꯅ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯝꯃꯝꯒꯅꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯏꯃꯥ ꯑꯝꯇꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯏꯆꯟꯒꯤꯁꯨ ꯏꯆꯟꯕꯨ ꯏꯆꯟ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩ ꯆꯍꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯅꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯈꯪꯅꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯏꯆꯟ ꯍꯥꯏꯔꯒꯦ ꯏꯆꯟꯕꯨꯁꯨ ꯃꯆꯜ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯕꯨꯡ ꯑꯃꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯅꯆꯜ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯆꯜ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯔꯤꯕ ꯃꯕꯨꯡꯗꯨꯅꯀꯣ ꯍꯥꯏꯗꯣꯛꯇꯕꯒꯤ ꯀꯣ ꯈꯪꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯩꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯐꯝ ꯊꯣꯛꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅꯀꯣ ꯀꯥꯔꯟꯗ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯑꯩ ꯀꯥꯔꯟ ꯌꯥꯝ ꯑꯗꯨꯝ ꯇꯥ ꯂꯩꯕꯁꯤꯗꯤ ꯐꯠꯇꯦ ꯈꯔ ꯈꯔ ꯃꯔꯛꯇ ꯇꯥꯕꯁꯤ ꯌꯥꯏ ꯀꯥꯔꯟ ꯈꯔ ꯈꯔ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦꯀꯣ ꯀꯥꯔꯟ ꯈꯔ ꯈꯔ ꯌꯥꯎꯕꯗꯤ ꯐꯩ ꯑꯗꯨꯒ ꯀꯥꯔꯟꯗ ꯑꯗꯨꯝ ꯇꯥ ꯂꯩꯕꯁꯦ ꯑꯗꯨꯁꯨ ꯐꯠꯇꯦ
bung chak charabro hai chare ai ngasidi chak chara kandani chak cha tu ga ngasi yam thenge ngasidi injang napi lai sung chalu re anda ki ta ji gi chana ba injang napi mu lai ru re adai hala kanda phiron amuk sure adai di phiron su lo kanda sa mu thong do e sa mu thong do lo ga chak tu sa ba lo ka mu lai tharak pa di pung ji tara ma khai ta gre bang si yam thengre ba ko chak cha ba lo tharak pa ne do thenge dana thingmal le dana kanam ngalairam de ngasi di kanam ngairam de live sing ngasi mi masing wat wali se theng no ro ko ni theng no ho du mi jam chang rak tre do chang la su kai tre ha bi na te mai ma gi chin ba lai ba gi chang te bo ram ngani ko aduna hojik ki oina di khoi lai ba khara je wari watai nungai na sanai se asi mi yam na su yam de su masi mangai nungai ba hai ta re ko ai di sa dre hai cha thok pa ya re do di theng e ko asi hojik pau gi oina di pung 12 ta sala di theng yam theng ba ko re ching ye ai gi yung gi ima gum ai gi ipuroi ba gi mama du khallaba manem na sumagi macha ingol gum khallaba adu ore dum ai gi yum asengba haibadu leirani yum palaga ipam su ningsing leiradi afaba oiroi chumi yam chumi chan yam nupi macha ma oina ko nupi ma oina thamaiba paukum thamaiba kamen wai sidi yam hazaba haitare ko yamna masidi kari haini sen paira ba adai like haira ba mi na phauda sigum wakhan je khanda ba mem yaw eba ko sigum wakhan je khan ba ngamai ba khan thaba ngamai se yam mamal leiba kaino ni haitare wakhalon ni haitare football fan what is your age say hi football fan before I tell you my age I wanted to know you first. Just tell me your real name. Football fan is not actual name, and so if you want to disclose your name and age, then I will be disclosing my name also and my age also. Ichanupi ahaldo lairik toba nga amarom dadi adubu yam thingman kre asagi angang singdo moina lairik paba like tam kano to bahai basibu yam phai ko matang matam chana pahangadam ne do chak lamhal laga thammaga ne like pari bani like pahal di bani na thambas sisu phatte ba asagi aina like pabai matang sida aina kitang haining ba malai masi aina haibasi mak loina chummi haibadu khanbi gano aduga aigi ji suggestion ne na loba ade som ju tambiram ngani chen ju tambiram ngani aduga adugi tamak ba khatang isana thengnak pe experience tu khakta gi wa na tana ai ji sahi tara muki mya oja oile ramni private school do oja ramni aduna angang si kamai loina no ai hapet khara de dum khangi hai tare adu aina haining ba malai kai no ai kanda angang jina ne lairik paningai matamda paningai mai masana yam willingly masana paningo pa timing ma sum yaw ne leibane khoi su dum poidana ko adu matamda pungkhai ma khak laik pa ba siga khoina namdana pau na phammal pung tara thamba siga ko sai mana pungkhai ma khak paning na pa ba sin hena pha ba su heni mana lo khoina laik pa lo noi cha cha salaga di cha hek cha ba tum mi noi cha hek cha to pu ta tum ge ta ho ne aduna laik se chak si cha de laik ta na lom pau adu ko na sa chau ai na khoina thamba yaw yi ba ko adu su to roi dam ta khau lam hala thamba kan sak si lam hala ga hang hala thamba kan ko na nang like pa ga dam ni paw en thamba se ma pa ba di pasana be na tra i mang na asena thamoi sing na chak to lama kan du da ko ina pa ri do sangak ta ba matang am yor kan e hai doctor ga su ko masa ma top da manung da energy yaw da ba kano cha yaw da ba ki ko aduna madu su to roi da ne aduna matam se ji ko di baro ta ra pa hai sam thing e ta sing hai ra ga di chak sa tho pibe are duga da mu pahlo ka sukai deba ngai biu sang biu ka sukai deba mama na mapa na macha na like pa ba sang ba ngai bi bai bi se yam tang na thok bani mi loina mak tau da bani ba ko adu to wi do yam di phai madu mu phab leite adu bu chak lam hal tham kan chak pizza da bi aduna loira kan da ko
मोइन मुचा लाइक पाब लोयर कांद कमो चाक चाब लोयर कांद नंग चाक सान चाथो अदुगा चाक चाब लोरगा मु पागे सु पादु दम संबिगे गाइबिगे हैन को गाइरगा पा हनबियो कसु काइदे बदो इचा नुपी अनि लाई मबुंग आइगी इचा अहलदो मैट्रिक थादोइने प्री बोर्ड एग्जाम कुइदे अदुगिने है होय अदु प्री बोर्ड एग्जाम कुइदबदो माना प्रिपरेशन तौरिदो याम फै याम लेट नाइट फौ तौबा नतरने याम अर्ली मॉर्निंग तौबा अदु माई मागी हेनबे हैबिट अम लेरमगनी को अयुक नुंथिंदा लाइक पाव यादबा नुदांग खतंग पाबदा हेनजबा मी ऐसे कनांत मानरोय अइगा कनागुंबा मी अमतगा मानरो अइगी हैबिट अइ पामजबा अइना नुंगाइजबा थौ अदुबु मागिसु नुंगाइजबा टाइमिंग अम लेरमगनी माना पाबा नुंगाइबा माना पाबा पामजबा टाइमिंग अम अदुदा पाहनबियो संबियो गाइबियो सपोर्ट तौबियो खंगदबा लइ मतमदा ताकबियो ताकप ngamdagana mana khangdaba poto hangnaba akhangba kana tana sige na thibiu lambi thibiu mama moina mapa ma oibian oina mana khangni matamdu da khanghan bi hawgadabne ayeng chawraga hanuraga da like tamba yai hai thainai go like tamba da sahi leite na hanubi amta natra hanubam ta hojik bek yalaga school amta kaw ayu yar kadrem yar oiba ayu da hai ayu chaning oiba su su chat oiba aduna matam charing da tamhanidam ni mana khangdre haina hairako poto खंगदेबा पोतो अखंग कना लेगेना तानरग खंगहन बिनबो होनगदबनी अदुबु थबक कुदिमक से मतांग मतम चाना चाना तौबसे मसिगी भबदि लोय लेय हाइज म्यान देन हाइदसुम खंगो इपाम हाइसिदि निंगो लेखोयगिदि अवाइबा युमनि इपुरोयबगी युमना सेंगबा आइगी युमनि अदुना इपुरोयबा बो सोरनि हाइदिबा इपामदा सेंगबा युमनि खल्लदि युम पानबगी पानदबि लेबा लेबा ताइ हाइ माने युम हेक पानगिबा इपामदगी खोंग हेक थांदोकिबा नुमिता आइगा मोइगा मरी तत्नरे हाइबदि नते अदुबु मखोइदो ngasiदगिदि मिथुप ओइरबगुमबनेबा igi nupa hi mayum sina igi asengba yum ne na khanba ngam ba kan da ni sai gi nungai ba adumba nungai yai phaba chininaw na khalak ba dumba ngam kuduse ibung icha hal se kok manade hing da oina pai atai matam da tumgani pura bera ni mi tinaba matam da direct supa paroi ahing mi daitaba matam da pagani habit oire semba tokpa yadre hai mane yam phaye madudi yam phaye ngasai gi ko लाइक पाबा हाइबसे लाइक हाइबा मीगी मतौसे नत्रगना अफबा मीगी मतौसे कइनो हाइ कांद फुरा लगा लाइक पाबा सने एगी ओइबो खलोंदा ए मी ममांगदा लाइक पादो नते लाइक मी ममांगदा न को एता लाइक सुपा पादबा एता कोइदना लांगना सरोक त खरा चतना चादना इसैदा नोमाइदा हराव गुमैदा अदुम उबा मी लेबो को अदुगने युम दा हंजला कांद तुमिन्ना चिकना मी होंदा बिदा लोना पाबा पादबदी सारागा को मीना सु हाइदना एसिदि लाइक सुपा पादने को चट चट कमाई पास तौरिनो काय ngak tune nghan gadamne dumaina hotna baje preparation je lon hona gadamni mai pak du success to du noina loudly hongdo gadamne aduna mai phari ba habit ni yam phaja ba habit ni yam afaba ni puning thokat pa ya ba habit ni aduna mi mama ya mama da pa da ba sa aduna mi kha lai nok tara pham dan tv yeng dan harau ka yam lai thokpa mi ka nam lai tre si ka nam pura ro ai like pa je kana su khang ro yela ro hem tam du pa raga mai pa thokpa e nang di karam kha like pa hangduine mayamsina karam kan like pai numate ngara ni sorok tu dum chat lehi nan chu dum chat lehi isai yeng mam da toi leram thaban chonge dum yaw leram adu da tore dum yaw leram do mark su mem phangai ni ma de waina khra ton mum changi ha ta hoi matam matam gi matung inna nupi mayum da leiba yawe aduna minung sigi makha da ni adu yum du panladi ipam gi mi gi yum ni khallaga nong phado mamal leina चटकदबने मदुदता पिरोबगी जटलेनी माने नुपी न मयुम पाला कांदने मपाम दम हंजन जन चटलेबको मागी मपाम की ममा नत्रग मपा दुना दिबि नुसिरम गये मसाने नको लेकाई नत्रग तो मिसिंग नको मपाम दता लेबने माई नुपा दु सुमु बेबार तो बिरोय दुने युम पाला मतुंगा मागी नुपा से इज्जत लेहनगे बेबार तो होंगे मीन नुसियन गे से नुपी मखायम पोले नुपीसिंगदुना उत्पा थौदोंदुना अदुना मसीदी इचना हाइसे अमता लानबा याउदि हाइतारे मबुंग मिगी मचादी ट्यूशन बु तौबोने पुंग कोन मरी लाइक पाई नंगी नाची कमाइना तौगे हंगलकनी नंगी नचा कमाइना तौगे हंगलकनी हाइ कइमता दरकार लेते ngambagi mana पैसा पुथोकपा ngamjabagi sel पुथोकपा ngamjabagi
tuition thaba oramgani pung kun mari ko mada haina ba na hening ba macha ai hening da kana su yaw putte ado amarom da magi macha do larik haitabagi brain fattabagi ta inkai low ya dabagi paring kai phau ya dabagi ahaiba mi gi manakta tharaga pahan ba taman ba su oramgani ahaiba kananom kanagumam di tuition su yaw ya do masa ma tok to konaraga dum hona ba pass to mayam lei duna aina hening se मीना तवे नखोई तौरोइसे मागी दरकार लोबे तौबनेबा माई ट्यूशन तौइदो अंगांगदुना हाइतबगी थाबोरमनेबा आई हानादे हाइ लेरबा सब्जेक्ट आई कदो ट्यूशन जतुइनो आई साइ तुमता पारा ज्ञान ताजबा ngamba सब्जेक्ट आई कदो ट्यूशन जतुइनो मी चने जतुइराबा चफम थुतो थोकतेबा आइना खंगद्र कांदनी आइना खंगबा म ताना दुइसे हाइबम ताना दुइसे होय मेंटर अमा गाइड तौबिनबा मा गाइडेंस अमा पीबा ओजा अमा हाइबदुदि दरकार ताई अदुदि आई स्कूल दा आई स्कूल दा लाइक दम थारिदना आई स्कूल दा आई बु ताकपि पोजा सिंग मोय लोय हिरबो ngतनी अंगा मा कमाई लोयनी अंगा मा कमाई गाइड तौनी हाइरबो ngतनी माना खंगदबदो मोय दा हंगबो याय अदुना मसी आइगे वखलोनी मैम यानिंग बे यानिंग दबदो आई खंगद्रे इबुंग आइगे दि इपाम दा चटपा फंगनी थाजदे हौसी चटनबा होनबदा अदुम हौसी दुसु को मतम लाकनी हौसी दो मा हौसी अदुम तौ लय यारोय मा हौसी दो यारोय हौसी ने यादबा को मतम लाखिनी अदुम मतम दु नंग सुना पाम चटपा फंगनी के खलोनो अदि रंग के खलोनो मबुंग इचाजे ट्यूशन चलुसु यादे लाइरिक सो हिंग खतनी पारिसे दु बुमुम इचासे 90 95 ती अदुम पुराई बट ओनली हिंदी गा सोनबा हिंदी सी केनवनी हिंदी से लोन ने बको लैंग्वेज ने बको अदुबु ngang badi am lai ba I badi am loye asi kai gino ha kan ne ai na yam khangba duwa na te ba hindi je ai hindi ta me ba class 8 fau da ekoi manipur da class 8 bok da ne hindi ta mi se manipur da de 9 10 da hindi yaw de hindi is not compulsory subject in class 9 10 8 fau da it's a compulsory mandatory subject ne ba ado hindi je ya ba satra haigande ba mase ngang badi amna live pot ama oiraga su bereng bereng pangang ngang naraga su I badi amna live koina hindi da wo aya tha hai example ni koina je ma la ami hai ne ba tha hai ba nupa dam hai ne ba nupi da kan mo ai thi nupi dam wai jam khena drong la ami khatang hai da sumaina adai di kai gu mo pot am da tha en hai ta de past tense ni sigre laitre hai ne ba he en hai ga de hujik lairi hai du ne ba aduna artha da wai ji da macha a ke matra I ki matra khena bada matra khena bada adai magi hindi gi da ha ga na grammar se vyakaran na hai ba ko aduna adugumba pot si ithorpa matam da di yamna spelling lan ma matam adum matam da mark se pi bi ade aduna chhatra sing je fail yam oigal le ma hindi lon ba hiram be mi wari sana manga mambe adudi communication ni language ma oina ithorpa matam da di exam oin tharak matam da di oja aina soibu u na mark to pisan ya ponte da na ko aduna mark se am fail oigal le ba hindi se aduna hindi se language ni ngang badi bring bring kana gumba mayam ngang ba yai adubo kari hai ni iba matam da yam maru oiba tadan section ni iga da badam bo ama oibai ni ratan lae ratan ko thangal ai hai ibung ngai na ratan nang ibung ngai do soidro yam ba hai gara hayo nang nupi olabra kari no ibung kai jandana ibung kai na tong ko tha doi chei lei chei ai support ro ke chei swai da thamba ne na pirake yani do gyan tahan si hausine yaroi si sei lai da macha awa macha lem na mang de yam na chumba wa phang ni ko isa da ure mani lai macha lem na mang de chumi aina si mata na phagim di to ni nge ba lai macha lem mang de na da di hingan de ai che na da di lai da ni pisa lai tam ni lai ngam da si be yaw mem yaw ne ba ru le na ka na de na lai macha lem mang de na da hingan de yam chumba wa phang ni oi ratan hausi da kam dau re la tien hai kam dau re how the powder bana tro hai
ꯖꯥꯇ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯏꯕꯨꯡ ꯀꯥꯏ ꯇꯧꯁꯤꯜꯂꯛꯄꯅꯤ ꯃꯥ ꯑꯩꯉꯣꯟꯗ ꯏꯕꯨꯡ ꯍꯥꯏꯗꯣ ꯅꯪ ꯀꯣ ꯅꯪ ꯖꯦꯟꯗꯔ ꯑꯣꯟꯅꯩ ꯀꯣ ꯅꯪ ꯉꯁꯥꯏ ꯑꯩꯅ ꯍꯤꯟꯗꯤꯒꯤꯗ ꯑꯉꯥꯡꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯣꯏ ꯐꯥꯎꯔꯛꯇꯦ ꯑꯝꯇ ꯍꯥꯏꯌꯦ ꯐꯥꯎꯔꯣꯏ ꯀꯗꯥꯏ ꯐꯥꯎꯗꯣꯏꯅꯣ ꯃꯤꯅ ꯁꯣꯝꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯔꯒ ꯍꯧꯁꯤ ꯐꯥꯎ ꯌꯥꯄꯣꯟꯇꯦ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯨꯔꯣ ꯃꯪꯒꯣꯜ ꯑꯣꯏꯔꯧꯔꯣ ꯍꯥꯏꯅ ꯊꯥꯔꯒꯅꯦꯕ ꯃꯥꯏ ꯄꯥꯛꯇꯣꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯃꯗꯨꯒꯤ ꯑꯔꯊ ꯑꯗꯣ ꯄꯨꯡꯁꯤꯗꯤ 12:30 ꯇꯥꯁꯜꯂꯛꯑꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯕ꯭ꯔꯥ ꯍꯤꯟꯗꯤꯁꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯧꯈꯤꯕꯅꯤ ꯑꯁꯥꯃꯤꯁꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯣꯏꯕꯕꯨꯗꯤ ꯅꯠꯇꯦ ꯁꯦꯝꯗꯣꯛ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯑꯉꯥꯡꯗꯨꯅ ꯀꯔꯝꯕ ꯍꯩꯅꯒꯦꯅ ꯌꯦꯡꯒꯗꯕꯅꯦꯕ ꯇꯨꯡꯗ ꯑꯁꯥꯃꯤꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯣꯏꯗꯕ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯁꯕꯖꯦꯛ ꯍꯩꯅꯒꯦꯁꯦ ꯃꯥꯅ ꯍꯩꯅꯕ ꯁꯕꯖꯦꯛꯇꯣ ꯂꯧꯍꯟꯒꯗꯕꯅꯦꯕ ꯑꯁꯤ ꯐꯕꯅꯤ ꯂꯧ ꯍꯥꯏꯅ ꯑꯉꯥꯡꯗꯨꯗ ꯄꯤꯁꯜꯂꯒ ꯃꯥꯅ ꯍꯩꯅꯗꯕ ꯁꯕꯖꯦꯛꯇꯨꯗ ꯃꯥ ꯋꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯅ ꯂꯥꯏꯖꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯊꯥꯒꯗꯧꯅꯤ ꯃꯥꯅ ꯍꯩꯖꯕ ꯄꯣꯠꯇꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕ ꯄꯣꯠꯇꯣ ꯊꯥꯒꯗꯕꯅꯤ ꯀꯂꯛ ꯄꯦꯜꯂꯤ ꯃꯥꯡꯉꯣ ꯅꯪꯗ ꯍꯥꯎꯁꯤꯗ ꯃꯨꯠꯂꯣ ꯍꯥꯏ ꯑꯗꯨꯁꯨ ꯍꯥꯏꯕ ꯐꯠꯇꯦ ꯑꯅꯤꯃꯛꯀꯤ ꯁꯄꯣꯔꯠꯅꯤꯀꯣ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯑꯗꯨ ꯃꯨꯠꯂꯗꯤ ꯅꯪꯁꯨ ꯋꯥꯕ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯨꯠꯍꯟꯕ ꯌꯥꯗꯦ ꯗꯥꯎ ꯌꯦꯡꯕꯅꯦ ꯐꯥꯎꯗꯦ ꯍꯥꯏꯔꯤ ꯃꯥꯅꯤ ꯗꯥꯎ ꯌꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯎꯁꯤ ꯀꯛꯏꯕ ꯃꯤ 500-400 ꯗꯥꯎ ꯌꯦꯡꯕ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯗꯥꯎ ꯌꯦꯡꯅꯔꯤ ꯉꯥꯛꯇꯅꯤ ꯐꯥꯎꯗꯣꯏꯗꯤ ꯃꯤ 5-10 ꯈꯛꯇꯅꯤ ꯍꯥꯎꯁꯤ ꯑꯣꯏꯒꯦꯔꯥ ꯂꯒꯥꯎ ꯑꯣꯏꯒꯦꯔꯥ ꯑꯣ ꯑꯗꯨꯅ ꯗꯥꯎ ꯌꯦꯡꯕ ꯈꯛꯇꯅꯤ ꯃꯗꯨ ꯀꯩꯁꯨ ꯂꯥꯟꯗꯦ ꯗꯥꯎ ꯌꯦꯡꯕ ꯍꯥꯏꯁꯤ ꯀꯔꯤꯝꯇ ꯂꯥꯟꯗꯦ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯗꯥꯎ ꯌꯦꯡꯕꯗ ꯑꯣ ꯃꯔꯨ ꯑꯃ ꯋꯥꯠꯂꯦ ꯐꯥꯎꯒꯗꯕ ꯍꯥꯏ ꯑꯗ ꯑꯗꯨꯝꯕꯗꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯦ ꯅꯪ ꯅꯇꯣꯝꯇꯅꯤ ꯍꯥꯏꯔꯗꯤ ꯑꯣ ꯑꯣꯀꯦ ꯃꯥꯏꯁꯦ ꯃꯔꯥꯎ ꯌꯥꯗꯕꯅꯤ ꯃꯥ ꯑꯃꯈꯛꯇꯪ ꯉꯥꯏꯔ ꯇꯣꯛꯈꯤꯕꯅꯤ ꯍꯥꯏ ꯌꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯃꯈꯛꯇꯪ ꯍꯥꯏꯕꯁꯤ ꯃꯤ ꯐꯅꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯃꯗꯨ ꯗꯥꯎ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯕꯦꯁꯇꯤ ꯋꯥꯏꯗ ꯍꯥꯏꯔꯤ ꯑꯦ ꯀꯩ ꯃꯇꯥꯡꯗꯅꯣ ꯋꯥꯔꯤꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯃꯇꯝꯁꯤ ꯌꯥꯝꯅ ꯉꯟꯕ ꯑꯣꯏꯗ꯭ꯔꯦ ꯄꯦꯜꯂꯦ ꯂꯩꯔꯝꯕ ꯃꯤ ꯑꯃ ꯐꯨꯗꯣꯛꯄꯒꯨꯝ ꯄꯦꯜꯂꯦ ꯍꯥꯏꯔꯤ ꯑꯠꯆꯥ ꯑꯦꯛꯖꯥꯝꯒꯤ ꯇꯦꯟꯁꯟ ꯃꯃꯥꯁꯨ ꯌꯥꯎꯔꯦ ꯃꯥ ꯑꯗꯨꯗꯤ ꯌꯥꯎꯗꯣꯏꯅꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯁꯤꯗꯤ ꯃꯆꯥꯒꯤ ꯇꯦꯟꯁꯟ ꯃꯊꯥꯅ ꯁꯥꯏ ꯃꯊꯥ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯉꯁꯥꯏꯗꯒꯤꯁꯨ ꯑꯗꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯣꯏꯁꯟꯅꯤꯡꯉꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡꯁꯦ ꯑꯗꯣ ꯉꯟꯕ ꯑꯣꯏꯗ꯭ꯔꯦ 12:30 ꯂꯣꯏꯁꯤꯜꯂꯒꯦ 12:12 ꯆꯠꯂꯦ ꯄꯨꯡ 12:12 ꯆꯠꯂꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯧꯕꯅꯦ ꯍꯧꯁꯤꯗꯤ ꯃꯔꯨ ꯑꯃ ꯑꯗꯨꯝ ꯋꯥꯠꯄꯅꯦ ꯍꯌꯦꯡꯁꯨ ꯆꯠꯂꯣ ꯃꯔꯨ ꯑꯃ ꯋꯥꯠꯅꯕ ꯃꯥꯅꯦ ꯁꯤ ꯃꯇꯥꯡꯁꯤ ꯀꯣ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯍꯦ ꯁꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯧ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ 12:30 ꯂꯣꯏꯁꯤꯜꯂꯒꯦ 12:12 ꯆꯠꯂꯦ 8 ꯆꯠꯂꯝꯃꯅꯤ ꯑꯗꯨꯒ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯅꯔꯤꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯁꯣꯏꯅ ꯂꯥꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯃꯇꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯅꯤ ꯏꯕꯨꯡ ꯄꯨꯡ 1 ꯐꯥꯎ ꯇꯥꯛꯑꯣ ꯍꯥꯏ ꯌꯥꯝ ꯊꯥꯅꯤꯡꯉꯦ ꯊꯥꯗꯣꯛꯑꯦ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯄꯨꯡ 2 ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯉꯣꯟꯗꯁꯨ ꯋꯥꯁꯜꯂꯛꯑꯦꯀꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯅꯦ ꯍꯥꯏꯔꯒ ꯑꯩꯅ ꯋꯥꯁꯨ ꯉꯥꯡꯗꯕꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ
ꯌꯦꯡꯃꯤꯟꯅꯁꯦ ꯍꯌꯦꯡ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦ ꯔꯇꯟꯁꯤꯀꯣ ꯍꯌꯦꯡ ꯃꯥ ꯂꯥꯏꯐꯇ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯂꯩꯍꯜꯂꯁꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩ ꯌꯥꯔꯦ ꯃꯥ ꯍꯌꯦꯡꯁꯦ ꯃꯥ ꯆꯠꯇꯕ꯭ꯔꯥ ꯌꯦꯡꯉꯁꯦꯕ ꯑꯗꯨ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯦ ꯍꯌꯦꯡ ꯂꯩꯔꯝꯃꯣꯏ ꯃꯐꯝ ꯑꯇꯩ ꯂꯩꯔꯝ ꯃꯥ ꯄꯥꯎ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯄꯥꯎ ꯇꯥꯔ ꯇꯨꯃꯤꯟ ꯆꯠꯈꯤꯗꯣꯏ ꯄꯣꯠꯅꯤ ꯑꯗꯣ ꯃꯥ ꯄꯥꯎ ꯇꯥꯗꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡꯁꯤ ꯂꯦꯞꯊꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯖꯅꯔꯒ ꯍꯪꯆꯤꯠ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯃꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯃꯕꯨꯡ ꯍꯥꯏꯔꯦ ꯏꯕꯨꯡ ꯇꯧꯗ꯭ꯔꯅꯦ ꯃꯤ ꯍꯥꯎꯁꯤꯗꯤ ꯃꯔꯨ ꯑꯃ ꯑꯗꯨꯝ ꯋꯥꯠꯅꯩꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯋꯥꯠꯅꯕꯅꯦ ꯍꯥꯎꯁꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯔꯨ ꯑꯃꯃꯝ ꯑꯗꯨꯝ ꯋꯥꯠꯅꯕꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯃꯥꯡꯉꯩ ꯀꯜꯂꯛꯄꯗ ꯑꯗꯨꯝ ꯋꯥꯠꯂꯛꯏ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯃꯃꯝ ꯋꯥꯠꯄꯤꯗ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯃꯤꯅ ꯍꯦꯛ ꯐꯥꯎ ꯂꯣꯏꯈꯤꯕ ꯃꯇꯨꯡ ꯀꯣ ꯍꯥꯎꯁꯐꯨꯜ ꯍꯦꯛ ꯐꯥꯎ ꯂꯣꯏꯔꯒ ꯃꯊꯪꯗ ꯍꯦꯛ ꯂꯧꯈꯠꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯟꯕꯅꯦꯕ ꯁꯦꯀꯦꯟ ꯍꯥꯎꯁꯐꯨꯜꯒꯨꯝꯕ ꯇꯥꯕ ꯂꯩꯗꯅꯀꯣ ꯑꯗꯨꯐꯥꯎ ꯈꯔ ꯐꯩ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯤꯅ ꯐꯥꯔꯁ ꯂꯥꯏꯟꯒꯨꯝꯕꯁꯦ ꯍꯦꯛ ꯐꯥꯎ ꯑꯞ ꯑꯩꯅ ꯐꯥꯎ ꯂꯣꯏꯔꯦ ꯆꯪꯈ꯭ꯔꯦꯗꯅ ꯄ꯭ꯔꯥꯏꯖꯁꯦ ꯂꯧ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯦꯛꯁ ꯍꯥꯏꯔꯒ ꯇ ꯊꯥꯡꯒꯠꯂꯛꯄꯗ ꯑꯩꯒꯤꯗ ꯉꯥꯏꯕꯗꯒ ꯂꯥꯛꯁꯟꯕꯒꯨꯝꯕ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯅ ꯁꯌꯣꯅꯥꯔꯥ ꯈꯨꯗꯥꯐꯤꯁ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏꯒꯤꯁꯦ ꯃꯇꯝ ꯌꯧꯔꯛꯑꯦ ꯁꯌꯣꯅꯥꯔꯥ ꯈꯨꯗꯥꯐꯤꯁ ꯍꯥꯏꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯃ ꯅꯤꯇꯪ ꯁꯠ ꯁꯠ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯃꯨꯡ ꯄꯣꯊꯥꯔꯣ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯀꯣ ꯃꯥꯅꯤ ꯀꯔꯤ ꯃꯊꯦꯜ ꯏꯔꯣꯜꯂꯒꯦ ꯍꯥꯍꯥ ꯍꯋꯥꯏ ꯃꯊꯦꯜꯗ ꯏꯔꯣꯟꯁꯟꯈ꯭ꯔꯦ ꯖꯦꯝꯁ ꯌꯨꯝꯅꯥꯝ ꯄꯨꯡꯁꯦ 12:30 ꯍꯥꯏꯈꯤꯕꯅꯤ ꯃꯤꯅꯤꯠ 4 ꯋꯥꯠꯂꯤ ꯃꯤꯅꯤꯠ 4ꯁꯤꯗꯩ ꯉꯥꯏꯈꯤꯅꯤ ꯉꯁꯤꯒꯤ ꯃꯤꯅꯤꯠ 4ꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯁꯠ ꯇꯧꯁꯜꯂꯛꯄ 4ꯁꯤ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯒ ꯂꯣꯏꯁꯤꯟꯈꯤꯕ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯖꯦꯝꯁꯅ ꯀꯔꯤ ꯃꯊꯦꯜꯗ ꯏꯔꯣꯟꯁꯜꯂꯤꯕ ꯌꯦꯟꯗꯦꯝꯒ ꯑꯂꯨꯒꯗ ꯏꯔꯣꯟꯁꯟꯕ ꯃꯥꯜꯂꯤ